ꯏꯌꯥꯝꯕ ꯂꯥꯏꯁ꯭ꯔꯝ ꯆꯧꯗ꯭ꯔꯤꯒꯨꯝꯕ ꯑꯩ ꯏꯁꯥꯃꯛ ꯄꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ JDUꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ CWCꯒꯤ ꯃꯦꯝꯕꯔ CPIꯒꯤ ꯁꯛꯅꯥꯏꯔꯕ ꯂꯤꯗꯔ ꯁ꯭ꯔꯤ ꯁꯣꯔꯇꯤꯡ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯀꯣꯟꯚꯦꯅꯔ डिप्टी CLP लीडर श्री के रंजीत हानगी स्पीकर MLA श्री लोकेश्वर अतई इंडिया ब्लॉक की तोान पार्टी सिंगी पार्टी तरा की मौदा सिस्टेमेटिकली चथरइबा इश्यूज इथनिक हाइब तारे मपुंग ओइना मैतैगा कुकीजो इचिनाउसिंगी मरक्ता मिसअंडरस्टैंडिंग लाइव थिबा थौदो अमा थोखिबसे मसी मतौ कमाय तौरगा शांति हंजलकदगे नॉर्मल सीसी मतौ कमाय तौरगा रेस्टोर तौरकदगे हाइबसी अखोय टेन पॉलिटिकल पार्टी ना सही मा खरे हेनबसी अखोयना होनजरप मयामदि मयामने हेना खंबिरबनी अखोय ngarang mathang nahan haiba tare tang ahumda Bharat ki Honorable Prime Minister Shri Narendra Modi ji se Manipur ki issue sigi matangda wahi ama phawa inside the house Parliament manungda outside the house wangang biyu Manipur da lakbiyu Manipur ki problem si solve taunanaba intervene tawbiyu haidna state government sida tayarak hanna khoi unare sida leiriba Bharat ki Rashtrapati ki mahut oidna leiriba constitutional head haibatare governor si karak hanna khoi unare samna haibada state sigi law and order se mayam hena khangbirubni masi Manipur da leiba state khuding makini Manipur khapta dana te koi gi Bharat ki संविधान na piri bise shakti haibatare masi state amagi law and order si state ki subject ni मियोई बगी पुंसी लन थुम ngak pa haibse state sigi subject ni leriba state government sina moigi daita moigi responsibility Manipur da leiba praja sing na hena khangbire madudi sida Manipur da leiriba state government se leiribra leidrabra thamai singna mathau tauribra taudarabra madudi Manipur ki praja singna hena khangye on top of that Bharat ki khwaidagi wangba Supreme Court na pawa masi koi hanjan dingange haigani Manipur da leiba state government se sidi totally fail oire state machineries, constitutional machineries mayamsi collapse oire haina Bharat ki Supreme Court masi kari ge hare no haibabu asuk samna chathare bali sang sina chathare ba law and order ga mari leina bise masi control tawba ngamaktra akoi opposition ni haina center da paliba sarkar natraga state sida paliba sarkar se Maran Shiva charge the way one table. Asuk Sam Sahi Mahila say law and ordership Hajana control to Bungamdava. We life and property say Nakpa Namuktava. High Raga Hanagi government, High Raga Hanagi government around Visit or May, acquaintance to A, High Sinatava. Hanagi government, High Raga. Law and order si control to bungamda aduga sideda
state government na tawgudaba thabak haiba tare ikoina haijariba state government si leiribra leitrabra haibase center na article 355 se chanaribra chanadabra haibasu khangdieba masi sida state ki Egypt state government leitabadawna security advisor aduga DGP chief secretary na chingba center na direct intervene tawraga moina thajal aga hujikse leiriba popular government se elected popular government se masigi hak right leiribra leitrabra aduga mayamna su dum ngangnariba duneba combined headquarter haiba tare akhoi su khoi ki party se hana su dum coalition government madam chang na dum mayam gi sewa tawjari madu security combined head se state to gi chief minister na dum woyeba hojik si woiribra woidabra sarkar sina law and order si direct control tawribra tawdrabra masi su kadam ta khangdi adu state sina mathau tawba ngamaba adu wargadi akhoi leiriba political party mayam sina kaisu ngangamoy adu state sina mathau tawba ngamibra ngamdabra khangdre law and order phajana ngakba ngamibra ngamdrabra sikriba mi mayam aduga manghanriba yum kai mang tanriba mayam punumak singse masigi daita si kanana pugadage haibasidi mayam ni hana khangbiramne patam changna khoi karimta nataba manipur se amtang di kaino tawraga mateng pangbiyu akhoi masi haibu ikai da aikoina haibana te ko honorable prime minister na leiriba moigi NDA ki haigadra BJP ki haigadra leader sing na haibane ba double government hairaga garib ta side tawbu ngamdaba side da khoi amtang honorable prime minister si unarga amtang intervene tawbiyo state government si karimta state sila government si leiribra leitrabra khangdre haidra maye kidi leiriba state government si sina appointment lobby gadabane ba sidagi chief minister ki office tagi akhoi hana chanara pani ko hujiki anoba government high state salary se anoba state government sigi di khangdre ko akhoi hana chanara pani CM ki office tagi honorable prime minister khangde or any union minister se akhoi all political party ki delegation timama unta unajage list of the delegation sidagi thagadabaneba aduga appointment PBO maramdi purpose of meeting subject matter release hairaga madu appointment akoina lawbiyo akhoi mayam unaji hai hujik fawba unaribra appointment sik tawribra tawdabra appointment lawraga adagi prime minister office dagi PMO dagi piraktabra entertain tawdabra adudi akhoi khangdre ko madu maso khoi tokthu aseba leiriba paliba government si council of ministers ruling ke MLA mayam sarkar paiminariba mayam se akhoi budi to akhoi hobirano moina tawraga prime minister home minister pulap chatlaga unaraga akhoi sigi phibam da leire akhoi gi controlling wang da beyond our control masi leire geopolitics yausal aduga masi mapan gi khut yausal everything ba union minister Sri Jai Shankar external affairs minister na hai kiba home minister na hai kiba mayam puna makuna aseng ba oirgadi masi moi appointment lawrga moina unarga manipur gi praja singna pambadi akhoi opposition na leiba khoi mayam pambadi manipur se kamai tawrga shanti hanjalakadagi haibasi masine masahi mahelabasi manipur praja singna ka khai wana na buje ngainari bise adu honorable prime minister si asi phauda wa ngangbi yu akhoi
Manipuri Manda, Amtang Lapiu, Batam Kitati Pung Amanina de Kaidopiu, Lapiu, Yargadi, Lakavaya de Haiti, Saurava, the Paxi Sasson Topin, Lakavaya de Haiti. Other lady should proactive going on. Home Ministry come there, Marilena become days, legislative minister company come there. Karino knowing the Taurisha. Manipur labor Praja Singh, Ahoy Bharati Nagari Amani, Nagarik Naktani. State show for India, Sharp Amani, knowing the Taurishi Karino high ground. Proactive going to Taubi Brush to Taubi. Mayam Nehana Kambira ground. Honorable Prime Minister, Yum Hep Tanariba, I take the Haibo Haja Roida. Yum Tanariba state Assam to the D. Others who bought the Damata election campaign, get them to that. A hing later Kajiram Gada. A hing later Layeva. A question of me Sam Sani Hena Sirava. 60,000 Hena relief came da Layriva Mayam, Unamaxing say. Karim the Kanbidana. Kung amani mo Assam da lapada Siresam pada kung kaya mataneba sama aga kari kamay to sige to widabase masi wangang biyo haidra Bharat da laiba India block ki mayam na khambire marang na hanchu parliament session phamba hek hor padagi India block ki opposition de laibiriba honorable MP Chani Kunthani pu hen mana Parliament net pangkai lauriga. Adagi koi kai kumna jariba leader of the opposition, Honorable MP Shri Rahul Gandhi sina ngang hiba mayam. Manipur se Bharat ki sharuk ama hoidra. Prime Minister Modi ki di Manipur se exist tawdre. BJP ki policy da Manipur se India ki sharuk ama hoidra mane haina Rahul sina house da ngambi hiba mayam aduga India block ki tongan ba political party singi leader sing honorable MP sing Trinamool ki Srimati Moa Moitra aduga atai CPM ki CPI ki tongan ba India block ki mayam parliament da ngambi hiba mayam pressure pipi hiba mayam akhoi ki handakta Manipuri praja singna vote pipi na thagat kiba inner parliamentary constituency MP Dr. Bimol Koijamna Athienba midnight da akhoi Manipuri issues ki matangda mahakna yamna emotionally oina ubiram bayai khang mga magtadran sahi ma helaba Manipuri issue se akhoi Manipur da leiba praja sing si tin kam dongna urabra apikwa Manipur ni sininga sijisano ang bahana jasuno na koy na barak mapte he haina adugumba aron ba agenda magi makha chathara bra haina magi emotion to control to bang namukta mayam na di yam na emotional way na lawiram bayai pressure bi hibam mayam duna haiba tare khang bang namukta na mamingi way na ngarang mathang na han adusu lok sabha da sunate ko lok sabha da karim ho Manipur ki matang da pandana Rajya Sabha ki reply to the military nipan bu suramudra point mari manga hai tan ni tai nipan ki isam samba mahakna reply pb ram base id mashi politicalize to je bagi wan na che de ko Manipur da leiba praja sing sing pelam gani hai base akhoi India block ki woi de so ta thajati